Okay. Oh. Mais yadre. Narubadagi. Okay. Ma'am thing amane ai live si tha da bu kui bidagi. Sum test ka tau jarakane. Hakchang sum ngam da hai dare ko. Victory kaksing da bam hai saroke hai. Nuajai ma'am lakpi ba. Yam kui da bugi tung da live sing si tha jabane ko. Live sem lagi. Okay. Bisa taugi bisa krama puja hai tare. Gauri aligning dana kugi bisa krama puja hai nei. Aduga mitei lining dana bisa tau hai na ba mayam ju kangbire. Abote asem bakim asem. Isa ngamdudra. Ngamudre. Kuji ju khara lok su khara leri. Yam kuiman misida mayam ngasi singatang. Live tang atang una sedana laksa bane tare. Ai ts samsu tok jobu gano sigi kugi live sigi. Am kuina tharo da ba khitang engon na wai da ba live si tha ngasi yengmuda. Atugi sim yengamane. Aduga bisa taugi maram da su khara sum haijage na tok jabai tare ko. Blog semjage tok ju nangdre. Du almost sang nuai da bagi sum tum ba su khara ya da bu siga loina na sum live sing atang tha jarak bane. Mai mit kam da ta da bu kuire. Anyway do sound si tabi bro ma'am. May ngam ta rak jang je. Ma'am sound tabi bro hai bro. Jackson kawa okay Jackson hi. Yam kuire so YouTube se thengna ki da yam kuire tare YouTube se adu na ngasi si jang jam kan ngamudre. Abu the tai okay thank you so much. I guess yam sang na di thajaro live si sidai di from Monday or Sunday onward sidagi di sum mapung pha tha bu ngam su yai hatare Sunday hai sak sik orongani Sunday gi mamang da sungam dragas targa so ko gi keno di sum thaja bane hatare rasi phone dim thaja bane aduga ado topa ai blog khra sem jage na plan to lei jagi bane hatare sum ngamdre ngamdre basi kena kanda semningu phawda ba isa da ko okay makhoi mayam na aida thamningi post adai nate bisa taw bisa karama sahi khudingi ira thoni puja adumuk tonari masigi maru ebadi koigi Gauri lining dana bisa karama hare ko aduga mitei lining dana bisa taw na hare animak haining ba haibi ai kesu kaide magi ni adubu leram ni bisi kaino haiba matamda magi oiba lining laison dugi matung ina dharma dugi matung ina kuna sigi lam sigi oiba isor si lam sigi oiba isor haina tongan loin leinari hatare maming da kham manada bai wane thamningi pote kaino haiga bisa taw aigi hingnabagi damakta aingona mateng pangiba amadi aigi punsi lanfam da sinariba khuju khulai amadi aigi punsi da sinariba khuju khulai hariba khuju khulai duna ai haiba ai sida karigumba kanaba macha amadang piba ngamba samna harakanda khulai duna maram oraga aigi hingnabagi lambi ai hingnabagi jibika am oiriba maduna aigi senthok lambi ohaliba amasung maduna aigi punsida kanaba piriba ko adugumba khuju khulai sing dugi adubu ngak seliba khuju khulai sing jibu ngak seliba iswara mo lei
ꯍꯥꯏꯔꯤꯕ ꯏꯁꯣꯔꯗꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯃꯤꯡ ꯂꯩꯖꯕꯅꯤ ꯊꯝꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯅ ꯘꯔꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯘꯔꯤ ꯂꯩꯅꯔꯤ ꯁꯤꯗ ꯄꯤꯁꯥ ꯇꯥꯎ ꯅꯠꯇ꯭ꯔꯒ ꯕꯤꯁꯀꯔꯃ ꯂꯥꯛꯄ ꯃꯇꯝꯗ ꯘꯔꯤꯁꯤꯡꯗ ꯏꯔꯥꯠ ꯊꯧꯅꯤ ꯄꯨꯖꯥ ꯇꯧꯅꯔꯤꯑꯕ ꯑꯗꯨ ꯘꯔꯤꯗꯨꯗꯤ ꯌꯥꯎꯔꯤꯕ ꯒꯥꯔꯤꯗꯨ ꯁꯦꯝꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯕꯨꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯔ ꯍꯥꯏꯖꯒꯦꯅ ꯇꯧꯖꯕꯅꯦ ꯉꯔꯥꯡꯗꯒꯤ ꯁꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯖꯕꯅꯦ ꯍꯛꯆꯥꯡꯗꯤ ꯉꯝꯗꯕꯗꯤ ꯍꯧꯖꯤꯛꯁꯨ ꯂꯣꯛꯁꯦ ꯌꯥꯝ ꯈꯣꯔꯤꯁꯤꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯔꯨ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯒꯥꯔꯤꯗ ꯁꯦꯝꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯍꯣꯏ ꯒꯥꯔꯤꯗ ꯄꯨꯖꯥ ꯇꯧꯕꯁꯤ ꯁꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯒꯥꯔꯤꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯇꯧꯒꯗꯕ ꯃꯦꯁꯦꯖ ꯌꯥꯝ ꯂꯩꯔꯝꯃꯦ ꯈꯤꯇꯪ ꯄꯥꯖꯒꯦ ꯑꯗꯨꯒ ꯍꯥꯏꯖꯔꯛꯀꯦꯀꯣ ꯇꯥꯏꯌꯦ ꯁꯥꯔꯁꯦ ꯀꯩ ꯂꯝꯗꯣꯏꯅꯣ ꯍꯥꯏ ꯃꯥꯅꯦ ꯅꯥꯎꯃꯩꯔꯥꯛꯄꯝ ꯔꯥꯃꯦꯁꯣꯔꯤ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯁꯣꯡꯅꯕꯔ ꯃꯉꯥꯡꯁꯦ ꯁꯟ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯁꯟꯗꯤ ꯑꯝꯇ ꯆꯥꯕ ꯌꯥꯗꯦ ꯃꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯀꯩ ꯍꯥꯏꯕ ꯂꯩꯇꯦ ꯆꯥꯅꯤꯡꯕ ꯃꯤꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯡꯒꯖꯤꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯌꯥꯝ ꯑꯣꯀꯦ ꯁꯤꯡꯒꯖꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯡꯒꯖꯤꯠ ꯂꯥꯛꯄꯤꯕ ꯒꯣꯗ ꯐꯥꯗꯔ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯇꯣꯟꯗꯣꯟ ꯄꯔꯁꯦꯟꯇꯦꯖ ꯅꯤꯉꯣꯝꯕꯝ ꯑꯣꯀꯦ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯌꯥꯝꯕ ꯀꯔꯤꯅ ꯉꯝꯖꯤꯅꯣ ꯈꯔ ꯊꯨꯅ ꯄꯥꯔꯣ ꯑꯣꯀꯦ ꯐꯦꯚꯔ ꯇꯧꯔꯝꯕꯅꯦ ꯂꯣꯛ ꯌꯥꯎꯅ ꯈꯔ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯐꯦꯚꯔꯗꯤ ꯐꯈ꯭ꯔꯦ ꯀꯣꯔꯣꯅꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯂꯣꯏ ꯇꯦꯁ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯁ ꯂꯣꯛꯁꯤ ꯑꯃꯨꯛ ꯑꯩꯅ ꯅꯣꯡꯃꯨꯛ ꯆꯣꯠꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯑꯗꯨꯅ ꯅꯥꯎ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯒꯥꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯒꯥꯔꯤꯕꯨꯗꯤ ꯌꯥꯝ ꯂꯩꯅꯔꯛꯄꯒꯤꯅꯦ ꯒꯥꯔꯤꯁꯤꯗ ꯈꯨꯔꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗꯅ ꯍꯦꯟꯅ ꯑꯌꯥꯝꯕ ꯂꯧꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯁꯤꯀꯣ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯀꯥꯎꯗꯅ ꯃꯔꯨ ꯑꯣꯏꯅ ꯈꯨꯔꯨꯝꯗꯣꯏꯁꯦ ꯑꯗꯨꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯕꯤꯁꯀꯔꯃ ꯅꯠꯇ꯭ꯔꯒ ꯄꯤꯁꯥ ꯇꯥꯎ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕꯁꯤꯗ ꯈꯨꯔꯨꯝꯖꯕ ꯃꯇꯝꯁꯤꯗ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯅ ꯑꯩꯕꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯔꯤꯕ ꯖꯤꯕꯤꯀꯥ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯗ ꯃꯥꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯕꯒꯤꯅꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚꯁꯦ ꯇꯧꯖꯔꯣꯏꯒꯦ ꯃꯤꯅꯤꯠ 35ꯃꯨꯛꯇꯅꯤ ꯇꯧꯖꯗꯣꯏꯁꯤꯀꯣ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯁꯨꯝ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯖꯔꯅꯤ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯐꯖꯅ ꯇꯥꯊꯣꯛꯑꯒ ꯀꯨꯏꯔꯦ ꯁꯨꯝ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒꯗꯤ ꯀꯦꯅꯤꯡ ꯃꯧꯅꯤꯡꯕ ꯐꯥꯎꯗꯦ ꯗꯦꯟ ꯑꯗꯨꯒ ꯃꯥꯏ ꯃꯤꯠ ꯇꯥꯅꯤꯡꯕꯁꯨ ꯀꯩꯝ ꯐꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯊꯝꯅꯤꯡꯉꯤ ꯄꯣꯠꯇꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯔꯨꯑꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯟꯅꯅ ꯁꯦꯔꯥꯟꯅꯅ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯂꯩꯅꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯁꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯨꯝ ꯑꯩ ꯀꯩꯅꯣꯗ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯁꯨꯝ ꯃꯌꯥꯝꯗ ꯈꯔ ꯈꯪꯍꯟꯖꯕꯅꯦ ꯌꯥꯅꯤꯡꯗꯕ ꯌꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯁꯤ ꯉꯥꯛꯇꯪ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯂꯥꯏꯚ ꯉꯥꯛꯇꯪ ꯇꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯄ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯒꯥꯔꯤꯒꯨꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯀꯥꯂꯤꯃꯥꯏꯁꯤꯗ ꯑꯌꯥꯝꯕ ꯈꯨꯔꯨꯝꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯏꯔꯥꯠ ꯊꯧꯅꯤ ꯍꯣꯏ ꯑꯗꯨ ꯇꯧꯔꯤꯀꯥꯟꯗ ꯒꯥꯔꯤꯁꯨ ꯍꯥꯞꯄꯅ ꯑꯃꯅꯦ ꯒꯥꯔꯤꯁꯨ ꯌꯥꯎꯅ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯅꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ
ꯕꯤꯁꯀꯔꯃ ꯅꯠꯇ꯭ꯔꯒ ꯄꯤꯁꯥꯇꯥꯎ ꯂꯥꯛꯄꯁꯦ ꯆꯍꯤ ꯑꯃꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯃꯁꯨ ꯍꯦꯛ ꯄꯨꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤ ꯊꯕꯛ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄꯒ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯟꯖꯣꯏ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯍꯦꯛ ꯂꯩꯅꯩ ꯃꯗꯨꯁꯨ ꯍꯦꯛ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯇꯣꯟꯗꯣꯟ ꯅꯤꯉꯣꯝꯕꯝ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯐꯣꯟ ꯗꯤꯁꯄ꯭ꯂꯦ ꯄꯨꯊꯣꯛꯂꯛꯏꯕꯁꯤꯅꯤ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ ꯏꯔꯝꯗꯝ ꯇꯣꯟꯗꯣꯟ ꯌꯥꯝ ꯐꯖꯩ ꯑꯩ ꯃꯊꯛꯀꯤ ꯀꯃꯦꯟ ꯑꯃꯅꯤ ꯎꯖꯍꯧꯗ꯭ꯔꯦ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯁꯤꯅꯦꯔꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯕꯤꯗ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯅ ꯅꯥꯎ ꯑꯩ ꯐꯖꯅ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯂꯥꯏꯚꯁꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏꯒꯦ ꯈꯤꯇꯪ ꯏꯁꯥꯗ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯄꯤꯁꯥꯇꯥꯎꯒꯤ ꯃꯇꯥꯡ ꯕꯤꯁꯀꯔꯃꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣই ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯏꯁꯣꯔꯁꯤꯗ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯌꯥꯝꯕꯅ ꯆꯥꯡꯆꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯅꯕꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯃꯇꯨꯡ ꯇꯥꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯪꯕꯤꯅꯕ ꯌꯥꯕꯒꯤꯗꯃꯛꯇꯁꯨ ꯋꯥꯈꯜꯂꯣꯟꯁꯤ ꯈꯔ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯣꯏ ꯄꯤꯁꯥꯇꯥꯎꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯊꯝꯖꯈ꯭ꯔꯕꯅꯦ ꯁꯤ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯅꯁꯨ ꯑꯩꯅ ꯉꯁꯤ ꯊꯝꯖꯒꯦ ꯍꯥꯏꯔꯝꯃꯤꯁꯤꯗꯤ ꯁꯤꯡꯒꯖꯤꯠ ꯀꯩꯅꯣꯒꯤꯅꯤ ꯍꯣꯏ ꯂꯥꯟꯅꯅ ꯃꯌꯥꯝꯅ ꯁꯦꯔꯥꯟ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯁꯤ ꯃꯇꯥꯡ ꯈꯛꯀꯤ ꯑꯣꯏꯅ ꯁꯨꯝ ꯊꯝꯖꯒꯦꯅ ꯈꯟꯖꯕꯅꯦ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯊꯝꯖꯈ꯭ꯔꯕꯅꯦ ꯄꯤꯁꯥꯇꯥꯎꯒꯤ ꯑꯗꯨ ꯁꯨꯝ ꯍꯪꯒꯠꯅ ꯈꯔ ꯌꯦꯡꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯃꯦ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯥꯏꯁꯤ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯣ ꯅꯤꯁꯥꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯕꯒꯤ ꯑꯃꯁꯨ ꯃꯁꯤꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯍꯦꯛ ꯕꯤꯁꯀꯔꯃ ꯄꯨꯖꯥ ꯇꯧꯔꯤꯕ ꯄꯤꯁꯥꯇꯥꯎ ꯇꯧꯔꯤꯕ ꯖꯒꯥ ꯑꯃꯇꯪ ꯅꯤꯁꯥꯒꯤ ꯂꯝꯕꯤꯁꯤꯗ ꯌꯥꯎꯗꯕ ꯀꯔꯝꯕ ꯖꯒꯥ ꯌꯥꯎꯕ ꯌꯦꯡꯕꯤꯌꯨꯅꯦ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯆꯍꯤ ꯑꯃ ꯊꯕꯛ ꯁꯨꯔꯛꯄꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯤ ꯍꯥꯏꯔꯤꯑꯕ ꯊꯕꯛ ꯁꯨꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯑꯕ ꯊꯕꯛ ꯁꯨꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯋꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯆꯥꯊꯣꯛꯄ ꯁꯨꯝ ꯇꯧꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯝꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯀꯣ ꯑꯗꯨꯒ ꯅꯤꯁꯥ ꯄꯨꯁꯥꯒꯤ ꯂꯝꯕꯤꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯅꯕꯁꯤꯁꯨ ꯑꯗꯣꯝꯗꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯁꯤꯁꯨ ꯂꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯂꯨꯝꯅ ꯂꯧꯕ ꯑꯅꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯂꯨꯝꯅ ꯂꯧꯗꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯂꯨꯝꯅ ꯂꯧꯕꯤꯗꯕꯗꯨꯒꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯨꯕꯗꯅ ꯂꯩꯔꯤꯕ ꯄꯤꯁꯥꯇꯥꯎ ꯅꯠꯇ꯭ꯔꯒ ꯕꯤꯁꯀꯔꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯅꯤꯁꯥꯒꯤ ꯂꯝꯕꯤꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯅꯕꯁꯤꯃꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯕꯒꯤ ꯈꯛꯀꯤꯅꯤꯗ ꯏꯌꯥꯝꯕ ꯈꯨꯃꯟ ꯆꯂꯥꯏꯅ ꯆꯥꯕ ꯌꯥꯕ ꯁꯥ ꯃꯈꯜꯁꯤꯡꯁꯦ ꯆꯥꯎꯔꯥꯛꯄ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯩ ꯃꯇꯥꯡꯗ ꯈꯔ ꯀꯣ ꯗꯠꯄ ꯂꯤꯁ ꯁꯔꯃ ꯅꯨꯡꯉꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯔꯤ ꯍꯛꯆꯥꯡ ꯉꯝꯗ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗ ꯑꯩ ꯂꯥꯏꯚ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯨ ꯑꯩꯅ ꯁꯦꯝꯒꯦ ꯈꯟꯖꯔꯝꯕ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝ ꯐꯠꯇꯅ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ
ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯦ ꯌꯨꯝ ꯁꯥꯕꯒꯤ ꯌꯨꯝꯁꯥꯔꯣꯟꯒꯤ ꯃꯇꯥꯡꯒ ꯀꯩꯀꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯥꯒꯠꯆꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯥꯒꯠꯄ ꯉꯝꯖꯗꯕ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛ ꯀꯌꯥꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯊꯥꯗꯕ ꯆꯦꯟꯕꯁꯦ ꯐꯕ꯭ꯔꯣ ꯐꯠꯇꯕ꯭ꯔꯣ ꯋꯥꯈꯜ ꯍꯥꯏꯔꯤ ꯂꯥꯏ ꯊꯥꯗꯕꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯅꯥꯕ ꯈꯔ ꯊꯨꯅ ꯐꯔꯣ ꯚꯤꯗꯤꯑꯣ ꯃꯈꯜ ꯍꯣꯏ ꯁꯤꯡꯒꯖꯤꯠ ꯏꯌꯥꯝꯕ ꯂꯩꯄꯥꯛꯁꯦ ꯀꯔꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯇꯪꯒ ꯇꯥꯛꯄꯤꯔꯝꯃꯣ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯖꯩ ꯑꯩ ꯇꯣꯟꯗꯣꯟꯒꯤ ꯄꯥꯎꯈꯨꯝꯁꯦ ꯈꯤꯇꯪ ꯉꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯊꯣꯛꯅꯕꯁꯦ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯊꯣꯛꯄꯗꯤ ꯈꯔ ꯋꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤꯀꯣ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯑꯅꯤ ꯑꯅꯤ ꯊꯣꯛꯄ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯆꯠꯅꯕꯤ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯑꯃꯅ ꯑꯃ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯃꯅ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯅꯕꯅꯤꯅ ꯈꯔ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯩꯗꯤ ꯊꯦꯡꯅ ꯆꯪꯂꯛꯄꯁꯤꯗ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯍꯣꯏ ꯔꯥꯃꯦꯁꯣꯔꯤ ꯔꯥꯃꯦꯔꯥꯄꯨꯝ ꯌꯥꯝ ꯊꯨꯅ ꯐꯔꯒꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯣꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯃꯁꯨ ꯑꯩ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯃꯇꯥꯡ ꯉꯁꯤꯁꯦ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯁꯨ ꯇꯥꯕꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯁꯦꯝꯖꯒꯦ ꯈꯟꯖꯔꯕꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯝ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯋꯥꯁꯤꯜꯂꯛꯑꯦ ꯐꯝꯕꯁꯤꯀꯣ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ 10-15ꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩ ꯑꯊꯨꯕꯗ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯝꯖꯔꯛꯑꯒꯦ ꯅꯣꯡ ꯅꯤꯅꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯊꯝꯖꯔꯤꯕ ꯆꯦꯅꯦꯜꯁꯤꯅ ꯊꯝꯖꯔꯤꯕ ꯑꯗꯒꯤ ꯃꯇꯝ ꯈꯔ ꯊꯥꯕ ꯂꯦꯞꯆꯔꯒꯁꯨ ꯍꯦꯛ ꯊꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯅꯁꯤ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯃꯤꯟꯅꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯃꯌꯥꯝ ꯋꯥꯍꯪ ꯃꯌꯥꯝ ꯑꯩ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ